Mama oibisingna peace rally chatnaba thorang tawrakpada curfew thamjinbasi Lengaki pangdaba thawongni ima sing pawba kiraba lengasana khulai paiba singi mayokta lepa ngamloi haina pendaba phongdorakli Manipur peace amasung normalcy puraknabagi pandamda All India Trinamool Congress ki MP mangana saba fact finding delegation ama numit nini ki khongchata ngasi Imphal da thunglakre Hayeng July 10 dagi chathaba hogadoriba parliament ki nongzu mifam ki mangoinana ngasi nungthil central lengak na all party meeting kokre Amasung Sukno police station ki manung chanba Tangjeng Khunjau da Churachandpur district in Laison village dagi nauna nongmai kapsilakpadagi Khunja Singh amuk hanna lanjanakre